Highway ani da puna gari satruk rom panduna lairi none da pallibu gari sing squad ka loina puthorona ba thaurang tori Kangpokpi district ki Scotland Kojim na sakang daw sing imbus taw pa search leader hot kibaga madi lendana Kuki NP Manipur na sa thariba total shutdown na maram oiraga Sterasi ki lifeline oiriba highway ani da gari satruk rom panduna lairi adumapu national highway kuntraga taret ki none da panduna lairi ba tanker yauna gari samaga yankhai rom hena hayeng Scott ka loina na haibidi ngasi impal puthukna ba thaurang tore ba pamu report tori Koki NP Manipur na shutdown lauthokibadagi hauzik NH 2 Imphal Dimapur lambi gi lairo amasum ti kholena gari samiga yankhairom panduna lagi nakalamada NH 37 gi none da Imphal tamna lakadaba pot puba gari samiga yankhairom panduna lagi Manipur gi mapan satkhigedaba ahang bagari sani rom so hauzik sakmai da panduna lagi official oiba pawgi lekhunama gi matuina national highway kuntraga taret ki none da panduna lagi ba thaupu ba tanker yauna pot puba gari samaga yankhai hayeng Scott ka loinana Imphal tamna purakna ba sem sakri masigi damak mathau taba security gi thaurang yat khriari maraksida all Manipur road transport drivers and motor workers union amasum masiga satminariwa Senapati district ki drivers union na highway da panduna lady gari singi misingda sana ba polam singa masum thakna bi ising gen tokre awaba mayuknari ba driver singda sana thakna ba polam singen thokpa duga mari lenana all Manipur road transport drivers and motor workers union gi secretary Maimon Anil Maitin phongdokpagi matungina sterasi gi miyam gi tangai fadaba polam sing puduna lakni ba gari sing highway da panduna leirakpa numit mangani sapsana surakhi Magna hai driver sing na pusilagi ba polam sing si sterasi gi sing amadi tamda leiri ba mipung kudi mangna sijinana bani miyam gini English ngani ga kungo humdoi gi me thadagi sterasi gi miyam na thengnari ba awaba sing si ko hana bigi dama lan marakta driver sing lauri ba thaudanga si kaidongai da na thaiduna thamba yaroi nga sisu driver sing na nungju nungsa marakta driver sing na miyam gi tangai fadaba polam sing pusilakna ba hona bada awaba khangduna highway gi matai da lei mahak na hai sterasi da pot pusilakta bada awaba mayuk nari ba simi pungkhudi makini haujik thokli ba ungkhatna ba sina maram oiraga sterasi da pot pusilakli ba driver sing asisu atop state sing dagini sterasi gi lambi sing da thokli ba thaudok sing asina driver sing na Manipur da sang bada akiba pokli asigumba akiba si ko hana bigi dama government na driver sing apan bamata yaudana salanbiyo sterasi da lairiba miyam amasum CSO singna su sterasi gi dama pot pusilakli ba driver sing lauriba thaudang asi khangbi baga loinana ikai kumna phamthui sterasi gi mathau ta pa hitak langthak amadi numit khudingi sijinari ba polam sing driver sing pusilaktrab de awaba miyuna ga doribani maram matuna government na akhana ba thausil ama semduna gari sing akai atoi thokandana ingna singna sathanbina ba driver union gi secretary Anil na appeal tori Nakalamarom da Manipur thokli bi irang asina national highway number 2 da panduna leiriba gari sing lengang athubuda ngak senduna Imphal phabo puthokpiyo haina all Manipur interstate bus and allied transport association na thadorakpa chirol amada phongdorakli Sirol asina hai Imphal Dimapur lambi da panduna leiriba amadi Guwahati Shillong Dimapur na singbada mafam da thokpa yadaduna leiriba driver singi awaba yenglaga association asigi committee na sana thaknaba pulam sing mateng pangkhri driver sing ana ayak kya masu yorakpa maram na awaba kya mayuknare maram aduna lengak na athuba matamda lambi da panduna leiriba gari sing ngak senbiduna Imphal fawba thokwanana ba hona hanbiyo hairi nakalamarom da Assam ki Amingaon drakka konana phariba bus number AS06AC 7555 asi association ki makhada leiba gari nati han sirol asina makhada rakli Maraksida haujik satharibi irang asina maram oiraga national highway number 2 Imphal Dimapur lambi gi Kangpokpi district lambi thingbagi khongjang na maram oiraga lambi asida panduna leiriba driver amadi passenger sing da sana thanaba polam sing yenthokre swai Lokta tasinbada ani sire ahum sokle Jammu Kashmir gi Anantanak district taxi ama aruba lok amata tasinbadagi Gujarat ki tourist ani sikibaga loinana atopa ahumna sokle haina official singna phongdokri official singdugi matuina thaudo na hanumida wairam Anantanak district Pahalgam Arurutta thokibani makhoi na haki taxi edu aruba lok amada tasinbadu nupi ama yauna Gujarat tourist ani kudak sibaga loinan atopa tourist ani amasu taxi dugi driver na sokhi asok pasingdo hospital amada pukhakri haina su makhoi na phongdokti maraksida lambi gi accident amada misi mina thokiba sida lieutenant governor Manoj Sinha amasum chief minister Omar Abdullana thamoi sungna nongai ta phongdokri
Drone landabada UAE gi nuclear power plant gi akoiba mai sakri. United Arab Emirates UAE gi Baraka nuclear power da target tauduna nomaizum numita drone attack amada plan adugi electrical generator ama mai sakri. Attack adugi responsibility kudaki oina kanamatana claim tauduri attack aduna maram oina radiological release na tragana sowan ba mati yaudi haina UAE gi kunung adu Abu Dhabi da labor authority singna phongdoki adomainama khudaki oina attack adu Iran sathab oigani haina singnari lan manung da UAE da Israel gi Iron Dome missile defense sing kinba masum lanmi sing thambadi gi handak nami kharasi leba asida Iran ki hanwa hengalakri Malem gi thau amasung gas saruk manga thokpagi ama puthok pusin toramba samudra gi maru oiba lambi Strait of Hormuz haujiksu Iran khudum chanduna lairi masina Malem da energy supply sing da khurau thangali mara asida American Iran gi hithangpam sing da brocket left na tawri amasum nakal anigi marakta ceasefire setnaba negotiation sing kumang sokshin mangamdana lairi US ki President Donald Trump na Iran ga kapnaba amuk hawbu yai habigi wafam phongdokre amasum Iran gi state television na lan gi damak leba osina thorang tobagi paw hanjin sandokli marasida Lebanon da Israel amasum Hezbollah gi marakta kapnaba handak numit kharasida hengalakpada natana mafam madu da satnariba Tongan ba ceasefire amada akiba pokhali UAE gi energy saruk manga thokpagi ama Baraka plan api yamasum US dollar billion kun sangna plan asi UAE na South Korea gi matenga loina sakhi amasum English ngani gi kun da sisina bawki plan asi Arabian Peninsula da ahan ba masum amata ngairaba nuclear power plan amasum taret ki Federation UAE da mathau taba energy pumbagi saruk mari thopagi ama phangan mangami Arab world ahan commercial nuclear power plants machine oiri hari Doctor Lairamdabadi ki hospital gi parking anga unakre Faridabad leba government ki hospital amada anga unana balakpa nupi ama Doctor Lairamdabadi ki hospital adu gi parking da anga unakre thaudo du ngarang nongalamdai pung amaga minini furam satpa matamda 30 bed leba Faridabad ki government hospital ama gi parking da thokibni hari Doctor Lairamdabadi hospital gi parking da anga unakrabi mama dugi maming badoli khungang digi Bales kawi hari imung manungi maikei digi phongdorakpada anga unanabagi damak Faridabad lairiba government hospital sida lakhi adubo hospital asi get loan na lairambadigi tangai fadana maning thong lom digi hospital adugi manungda sangki adubo hospital aduda mathau taba doctor natragana medical staff sing emergency assistance ki damak lairamba thengna khidi hainisu pawmna pali anga unagadaba mikup kharada ngairaba nupi edugi phibam rusilakpadigi tangai fadana imung asigi mioi amagi matengna nupi edu hospital asigi parking da anga unaki anga unaba tu mai laktabana maram oiraga araiba tor season aduna anga unaki hena su piendaba maga loinana nongwaitaba phungduk nanakli